ꯑꯩꯈꯣꯏ ꯂꯩ ꯑꯁꯤ ꯃꯁꯥ ꯃꯛꯁꯨ ꯁꯨꯝꯕꯁꯦ ꯇꯧꯕ ꯌꯥꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯁꯨꯝꯕ ꯇꯧꯕ ꯌꯥꯗꯦꯅ ꯅꯍꯥꯟꯗꯒꯤ ꯂꯥꯎꯗꯅ ꯑꯁꯣꯏꯕ ꯃꯌꯥꯝꯁꯦ ꯁꯦꯝꯗꯣꯛꯀꯅꯤꯅ ꯅꯍꯥꯟꯗꯒꯤ ꯂꯥꯎ ꯂꯩꯔꯤ ꯑꯗꯨꯒ ꯅꯣꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯂꯥꯏꯐꯅ ꯊꯥꯒꯠꯂꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯅꯥꯕꯗꯨꯕꯨ ꯃꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯄꯣꯔꯤꯕ ꯑꯉꯥꯡꯗꯨꯕꯨ ꯅꯣꯏꯅ ꯐꯨꯔꯤꯗꯨꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣꯕ ꯅꯠꯇꯦ ꯁꯤꯗ ꯑꯉꯥꯡꯁꯤꯅ ꯈꯪꯕ꯭ꯔꯕ ꯅꯣꯏ ꯀꯦꯖꯨꯑꯦꯂꯤꯇꯤꯒꯤ ꯔꯨꯝꯁꯦ ꯀꯥꯏꯗꯅꯣ ꯑꯩꯅ ꯅꯣꯏꯕꯨ ꯂꯥꯏꯔꯤꯛ ABCꯁꯦ ꯇꯝꯕ ꯍꯩꯔꯛꯄ ꯅꯠꯇ꯭रो ꯍꯥꯟꯅ ꯍꯩꯔꯛꯄ꯭ꯔꯕ ꯅꯣꯏꯁꯦ ꯑꯁꯣꯏꯕ ꯅꯣꯏꯅ ꯇꯥꯛꯀꯗꯕꯅꯦ ꯀꯟꯅ ꯊꯧꯔꯛꯏ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯅꯝꯕꯔ 1 ꯍꯣꯏ ꯅꯠꯇ꯭ꯔꯥ ꯅꯝꯕꯔ 1 ꯅꯪꯅ ꯊꯧꯔꯛꯏ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯏꯄꯨ ꯅꯥꯔꯦ ꯑꯩꯒꯤ ꯏꯄꯨ ꯁꯨꯃꯥꯏꯅ ꯗꯣꯛꯇꯔ ꯄꯨꯈꯠꯂꯛꯏꯅꯦ ꯑꯗꯨ ꯅꯪ ꯀꯦꯖꯨꯑꯦꯂꯤꯇꯤꯁꯦ ꯀꯔꯝꯕꯅ ꯁꯤꯗꯅꯤ ꯄꯨꯁꯜꯂꯣ ꯅꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯅꯥꯕꯁꯤ ꯄꯨꯈꯠꯂꯛꯏꯕꯁꯤ ꯂꯥꯁ ꯑꯣꯛꯁꯤꯖꯦꯟ ꯊꯥꯖꯤꯟꯗꯅ ꯂꯥꯛꯅꯔ ꯂꯩꯔꯤꯉꯩꯗ ꯅꯣꯏ ꯊꯣꯛꯂꯛꯑꯣ ꯂꯣꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯔꯥꯡ ꯊꯣꯛꯂꯛꯀꯅꯤ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯐꯨꯔꯤꯅꯣꯕ ꯅꯣꯏ ꯍꯪꯅ ꯂꯣꯏ ꯆꯠꯈ꯭ꯔꯒꯗꯤ ꯂꯣꯏ ꯏꯔꯥꯡ ꯊꯣꯛꯂꯛꯀꯅꯤ ꯅꯣꯏ ꯑꯩꯈꯣꯏ ꯁꯦꯡꯅꯗꯤ ꯍꯥꯏꯌꯦꯀꯣ ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯩ ꯆꯥꯛꯀꯅꯤꯀꯣ ꯉꯁꯤ ꯅꯣꯏ ꯑꯃꯒꯤ ꯃꯔꯝꯅ ꯃꯤ ꯀꯌꯥ ꯏꯔꯥꯡ ꯊꯣꯛꯂꯛꯀꯗꯣꯏꯅꯦ ꯑꯅꯥꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯣꯛꯂꯛꯀꯗꯣꯏꯅꯦ ꯅꯣꯏ ꯑꯃꯒꯤ ꯃꯔꯝꯅ ꯅꯣꯏꯒꯤ ꯃꯔꯝꯅ ꯉꯁꯥꯏ ꯌꯥꯝ ꯌꯥꯎꯈꯤꯗꯦ ꯑꯩꯈꯣꯏ ꯃꯤ ꯍꯥꯏꯅꯤꯡꯗꯦ ꯅꯣꯏꯅ ꯐꯨꯔꯤꯕ ꯅꯣꯏꯒꯤ ꯗꯥꯏꯇꯅꯤ ꯁꯤꯒꯤ ꯑꯣꯐꯤꯁꯥꯔ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯄꯨꯔꯤꯕꯁꯤꯒꯤ ꯗꯥꯏꯇꯅꯤ ꯀꯣ ꯁꯤꯗ ꯐꯠꯇꯕꯗ ꯍꯦꯛ ꯊꯣꯛꯂꯛꯑꯕ ꯑꯩꯈꯣꯏ ꯃꯇꯝ ꯄꯤꯈ꯭ꯔꯦꯀꯣ ꯖꯦꯂꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯍꯧꯖꯤꯛ ꯊꯣꯛꯄꯤꯔꯤꯁꯦ ꯖꯦꯂꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯖꯦꯂꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯨꯄꯥ 5,000 ꯇꯨ ꯆꯥꯕ ꯉꯥꯛꯇꯅꯦ ꯆꯦꯡꯒꯤꯗ ꯅꯣꯏ ꯆꯠꯈꯤꯅꯣ ꯑꯁꯤꯕꯗꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯑꯍꯜ ꯑꯃ ꯄꯨꯈꯠꯂꯛꯄ ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯁꯤꯔꯦꯕ ꯑꯗꯣ ꯁꯤꯕꯁꯦ ꯀꯩꯅꯣꯗ ꯌꯦꯡꯕ ꯍꯧꯒꯦ ꯇꯧꯕ ꯃꯣꯏꯅ ꯄꯨꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯀꯦꯖꯨꯑꯦꯂꯤꯇꯤꯗ ꯄꯨꯁꯜꯂꯤꯉꯩꯗ ꯃꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔꯅ ꯆꯤꯡꯊꯣꯛꯑꯒ ꯐꯨꯕꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤ ꯐꯨꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯗ ꯍꯧꯖꯤꯛꯅꯦ ꯊꯣꯛꯏꯁꯦ ꯖꯦꯂꯤꯝꯁꯇꯅꯦ ꯊꯣꯛꯆꯔꯤꯁꯦ ꯑꯗꯨꯒ ꯃꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯣꯏꯁꯦ ꯂꯣꯏ ꯂꯣꯠꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯨꯈꯠꯂꯛꯏꯕ ꯑꯅꯥꯕꯁꯦ ꯃꯄꯨꯅꯦꯕ ꯄꯨꯈꯠꯂꯛꯏꯁꯦ ꯁꯤꯁꯨ ꯁꯤꯔꯕ ꯍꯧꯖꯤꯛꯁꯦ ꯁꯤꯔꯕ ꯑꯗꯨꯅꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯝꯇ ꯊꯣꯛꯂꯛꯇꯕꯤꯗꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯏ ꯆꯥꯎꯅ ꯐꯨꯔꯤꯕ ꯃꯤꯗꯣ ꯄꯨꯊꯣꯔꯛꯑꯣꯕ माने नुपी यावे लोना नुपीना नुपा साबजिंग दो माने नोना नहांदगी तौबसे हेनमनबदगी ने मैम ना पाबिंग ने सौरीजे को माने जेलिमसने ला अंगियानी दुंगी लैब लोय थागपियो लैब ने थागली जोजी सेक्युरिटी अनाबा लाकनी मोय अनाबाति कोटिबे ने हिंगाकनी क्वाना मोय ना सानी को मैम क्वाना मोय जानी अदुगा क्वा चा यावबरा क्वा चाबरा ओथो चेक तोगे सिनी यू ना मोय ना थकनी यू थकपा चंगबे यारोय मनमदे एग्जांपल प्रूफ यू थकपा मोय के तुसिदा लेरे सेंगना हाइजरबदा मैम यानिंगे हाइबियु मनमदे हुजिक से कइना मतमदा अखोयगी कय इचा नुपा सिनने मपुजे डॉक्टर दा पुखलकपा गाड़ी जे कन्ना थोरकपा गाड़ी कन्ना थोरई मनम कइगिनो मपुजिबो से हुजिक ते सिरगा लेरे कनबजु ngमौद्रे मनमदे मपुजिबो मोयने ने गियंहनबा फंगियंहनद्रिङाइदा आंगां थोरईबा आंगांसे मोयने पुथोगा चिंथोगा कइनो फुबिरे याम थे फुबिरे हुजिक मथबा के सोर होन याददना लेरे मैम अदुना ने मैम गे पांबा मोयमा कमेंट तौबिरो हुजिक जेलिमसने हुजिक थोइजे जेलिमसने होगी थोइजे थोलो आइबा थोला तिदु काइगिनो ददि नै हेत्ता तरो हुजिक लोय न कनानो काइनो दो ngमदब्रो कौथो हायो लोयना मक थोलो हुजिक ते काइगिनो थंना फबि फबसा थोला जि काइगिनो अखोय आसिबा जमदा नेलगा काउला हिंब्रे यंजे थंना फबि फबसा ngasai फुगिबा म्याम दम थोलौबा अखोय आसिबा जिदा नै म्याम तौनिंगमा तौला हिंब्रे यंजे लाओ लोय कौसलुने सेकेंड बंतन नत्रो नै लाइदो